Dog Babu apokpa kutta Babu amadi apokpi kutti Devi haina mingthonba Huigi photo Nappa Meeoi Amada Bihargi residential certificate PIDUNA voter list CHALHANKHI haina SANDOKHIBA pau ado yumfam yaudaba aranba pau ni haina Election Commission of India ECI na Oirakhre pau asina makha taraduna hai Dog Babu apokpa kutta Babu amadi apokpi kutti Devi da residential certificate piki haiba pau asi Congress ki Supriya Srinet Shiv Sena ki Priyanka Chaturbedi amadi activist Yogendra Yadav na sandoraktuna Bihar da pangthokiba special intensive revision na voter list sumthokani haikrabaso electoral roll gi update process sumna tawba leitri haina phongdorakraba tungda laibak sinba thungna Dog Babu apokpa kutta Babu amadi apokpi kutti Devi haina mingthonba Huigi photo Nappa Meeoi Amada Bihargi residential certificate PIDUNA voter list CHALHANKHI haina laibak sinba thungda viral oirakibani Nakalambaromda Aam Party amadi Congress ki tongan baluchingba singnasu hui haudongbu voter list da chalhalli haiduna BJP lengakbu karem kathainakre asigumba sarang naba thokningai CHEIRAK asida DOGESH BABU haina mingthonba Huigi photo Nappa Meeoi Amabo residential certificate piyu haina amuk HAIRAKHRE hairi